Hauzik Fawbagi Maroiba Pauda, Trong Laubida Angang Anemadi Central Security Force Singna Mioi Ahum Hatkibagi Mayokta, Ngarangsu, Mairagi Kongchat Chatkre. Kurumjare ISTB Pau Mireng Tabiri Punamakpu, Tanok Jure Hauzik Fawbagi Maroiba Pau Sing, Miam the Pijari. Trong Laubida Pigliba Angangani Amadi Central Security Force Singna Mioi Ahum Hatkibagi Mayokta Kanglesa Youth Club Amasung Komla Khong Youth Development Association Amadi Komla Khong Apun Bamaira Paibi Singna Shinduna Kanglesa Youth Club ki ground da Laikidaba Singi photo da Maira Amadi Hai Lai Katuna Club Asigi Lampakta Horaga Komla Kongi Akoibada Mairagi Kongchada Machat Cray Kongchada Duda Lamda Maduda Kundamina Riba Maite Amadi Maite Pangal Napun Sarugyaki Kongchada Duda Long Live Manipur Manipurgi Apunbagi Sectum Kai Bayaro Trong Lawigi Mihat Yaningde Trong Lawigi Mihat Paputo NRC Tawdringeda Census Tobayaro National Highway Singda Free Movement or Helna Jalhalo Cookie Narco Terrorist Singi Mathata Military Crackdown Togadabani We Want Peace Having Chimba Kolauke Lauke Komla Kong Apun Bamaira Paibi Secretary Gambina Cookie militant Singna Masi Masidagi Lumlaga Micham Miam Haliba Sida Nasigi Lenga Senatumina Yanglagalai Tamoi Karabama Obi Kayana Chobo Iho Horfringaida Nasigi Lenga Sina Chap Chaba Orashinama Putopiu Haiki. Nasigi Paliba Azo Asang Singina Akoi Asu Waraba Madam Zibo Yangdana like Topase Tamoi Sanga Yaningda Tamoyan the guy Akwai isa singbo moina nongmagi lektana machi masitagi lumaga hatoi chi bhabada ngasi paliba sarkar sina karimta tawbirakte akwai gi damakta kuki militant singla akwai gi isa singbo loina hat khra bhabada kari chu tawdana laiga dori bra akwai gi sarkar sibo tonglawi gi tawdog ya ningde akwai thamoi samna ya ningde matam buna makta akwai gi sarkar sina yengduna lai mama akwai singna achauba iho hauratringaida Paliba Sarkasina, Chap Chaba, Pandamana Putopio. Kongchada Duda Sarugyakiba Maitei Pangalgi, Mairapaibi, Meramayum, Mamtasna, Media Sing the Yauriba Pau Sing da Nupiangang Hatpagi, Machamadi Mapuro Bakainabagi, Magi Nupi Kainabagi, Tengtan Nawoi, Konzel Mayamasida Langas in a 2 minute lashili, Warabadi Tampaka Laminariba Furup Kuding Magwamine, no Mugisura Chaba Miam, they come Tengna Wab Habadore, Miambu Fivamasida Kayam Quina, Tambido no Hunky. I coin a sum to Mina like Wagadi. I could get Tampata Lady Mioi Punama. No manata no madi choy the lotion higani. Madulo Shan Baduraba Kogi Pali, but like Naxina Palm Yvasi. Adulo Shangra than a coin as over Pamsina Canada won't get Rivanova. A coin hanging over Hangsi. Makogi Matata. Yango Angang Anidu. I call for the year but the photo that Sae Mama Mapaduna Kari or Rangani, Kari Kalangani. Masi mama oi bakuding mapa oi bakuding mayangu hauki bada mioi taru haki ba kaino da tha thak padu da lai hauri ba masa amana me kari da YouTube ta hairak padu makhoi hi ta dabraba asau asangi YouTube si hang da baja laba moi ing da baja laba akhoi ni ing bada di akhoi mit TV si ta ki ba khang haude Trong Lobby Awang Laikai da Pikpangang Anibu Kuki Narco Terrorist Singna Tamthina Hatkiba Masung Thong Adubu Yaning the Fongdoktuna Kongjang Sangsin Bada CRPF na Nongmaina Kaftuna Mueum Hatkiba Thong Adubu Yaning the Fongdoktuna Tak El Kongban Maya Laikai Merapai Bisinga Shusinduna Mairagi Kongchada Machat Cray Rally Duda Nupi Kayana Sar Gyakibagalona Angang Hatpa Yaning de Mara Leva Singh Jan DPU having a chingba Kolau Gasu Lauke Rally Duga Mari Lenana Sar Gyakibanupi Singna Trong Lobby Tongdok Aduki Justice Pigadabani Masigumba Togdo Simatung the Amukhana Toktana Balangak Honagadabani Nasi Fawa Kulai Piba Cookies singing Matakta Langak Karimata Tobongam Dribasi Karigino Fongdok Pagaloina TM Kasomda Tankul Mui Ani Hatkiba Cookie Narco Terrorist Ki Tawong Adubu Yaning Daba Fongdoki. Wigi Mihat Yaning de CRPF ki Mathong Huktaba Thong Yaning de Aikogi Laivak Aikoin Ngakchuge State Terrorism Kudak Lepo We Want Justice Michom Hatpa Yaning de Angang Hatpa Yaning de Lengak na Michom Miamgi Punsi Kanview Manipuri Central Forces Sing Lokto Cookie Terrorist Sing Marufang na Muthalu Lengak na Athubada Aseng Bachumba Mihatpa Putokadabani Haibin Chingba Kolau Kayaga Loinana Ngarang Mairagi Kongchirama Kaksing District Manung Chanba Arong Nongmai Kong Apunba Mairapa Bising na Shinduna Nongmai Kong dagi Arong Litan Makong Fawa Lamdamadugi Masing Yamlava Ima Singna Kutta Mairapa Iduna Kolau Kayaga Loinana Mairagi Kongchat Chat Cray Nongmai Kong Makalaikai Mayalekai Awang Laikai Arong Kuno Haibong Makong
Arong Khunjau Apunba Amadi Lamdamadugi Club Organization Youthing Amadi Pumlen Pat Khoidum Lamjau Kanba Punbaluf ki Thomi Singh Yauna Chatkiba Khongchat Aduda Pumlen Pat Khoidum Lamjau Kanba Apunbaluf ki Secretary Salam Joy Maitaina Environment Amadi Human Rights Pu Singnariba Kuki Narco Terrorist Singna Lamdamasida Tauning Bata Tauduna Leibada Makhoibu Ain Logi Matung Inna Chapchana Center Amadi State Langakna Karisu Tobungam the Bahabase Government Asi Paralyzed Oire Haivani Amadi Yamkraba Central Forces Singna Manipur gi Micham Miyamgi Lanthum Ngakpangam Lakta Bahabase Manipur Miyamgi Yamna Live Activity Maramaduna Manipurda Lo Thugairiba Human Rights Pu Singnariba Lamdamasigi Environment Pu Thugairiba Narco Terrorist Singbu Manipur ki natana male masida ki maru fangna muthana ba aikoi hanba laitana khongjang sangsinana bagi matam oire haiki koi ki torong lau gi mi hat adu akoi thamoi sengna condemn tawi loina na akoi ki torong lau gi mi hat ta laikhidraba akoi ki nomai khong dagi akoi ki waheng bam bobi amadi atop dagi laikhidriba akoi ki torong lau gi mi hat ta fully condemn to buka loina na ngasi ki akoi ki maira gi le asi sasabani maramaduna akoi ki lo bu singnariba amadi environment mu thugairiba narco terrorist ase manipur dagi maru phangna muthak khina ba yelong mi akoi punse na bagi mathau tare habi dong ngasi ki maira gi le asina sakhi oirase Nongmai Khong Mayai Laikai gi Mera Paibi Luchingbi Salam Ongbi Lata Devina Asigumba Macha gi Mathadagi Pikliban Nawa Anibo Minung Silaitaba Kuki Narco Terrorist Singna Tamthina Hatpiraba Fawda Yengduna Leiva have say Sukimatik Pende Maramaduna Ngasigi Lengakna Mihat Pasing Fadun Chairak Piu Haiki ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯂꯣ ꯑꯃꯗꯤ ꯄꯥꯏꯕꯤꯔꯤꯕ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯂꯣꯏꯁꯪꯁꯤꯡꯗ ꯂꯩꯔꯤꯕ ꯑꯉꯝꯕ ꯊꯧꯁꯤꯡꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯍꯥꯠꯄꯁꯦ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯖꯔꯤ ꯃꯨꯟꯈꯔꯤꯕ ꯃꯆꯥꯁꯦ ꯑꯁꯤꯒꯤꯗꯃꯛꯇ ꯃꯃꯥꯁꯤꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯁꯦ ꯁꯔꯀꯥꯔꯗ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ Arong Khunjau Maira Paibi Secretary Amanasu Thogdok Adugi Matangda Pendaba Wafam Kayama Fongdorakli Toronglawi mihatse asugumna amohana sarkarna ju mihatse makhata ba thoktana ngai thon binu haibo wafamje thamjage ngamoidaba laingakna ngamoidabo ragadi laingak chu thadokpiu angam mila paihan biu haibaje aikoi haijage Kuki Narco Terrorist Singna Chatharakpa Miwat Minay Amadi State Amasung Center da Label Ngak na Michom Amadi Angangi Punsi Ngak Sen Bangam the Bagi Mayokta Konthok Jom Maikeda Miyam na Pen the Bagi Mairaki Kongchat Chatkrei People's Protection Committee Konthok Dum na Mapung Oiba Thaudang Lauraga Handaki Trong Lobby Thaudok Amadi CRPF na Michom Ahum CN Kibagaloina na Tangkul Furup ki Michom Ani Gelmon gi Jagada Kuki Militant Singna Chatharakpa attack the Laikida ba Thaudok Singa Sida Laikidaba Singi Mafam da Ikai Khumnaba Amadi Awaba Fungdok pa Oina Ngarang Numidang Mairaki Kongchat Ama Chatkrei Kongchadadu Konthok Jom Ima Lairem Bidagi Hauraga Sagol Tongba Fauraga National Highway 37 Taraga Kaithelman Bi Fawa Chatki Kongchadadu Kamari Lena People's Protection Committee Konthok Jom ki President Chingsubam Manitomba Angom Chana Kuki Narco Terrorist Singna Yelhumi Singda Miyot Minay left na Chatharakli Maike Kayadagi Kuki Narco Terrorist Singna Sathariba Lichat Asigi Mayokta Sangsiliba Kongjang Adugi Saruk Amoina Konthok Jom Maike da Miyamna Mairagi Kongchat Asi Chatpani Misi Mina Kaya Thoklabasu State Amasung Central Government na Micham Miyamgi Punsi Amasung Lanthung Kanba Ngamdre Law and Order Ngakpa Ngamdre Masibu Maike Songi Miyamna Yaning Daba Fongdokli Angang Hatpa Micham Hatpa the Chenaba Singh Maralgi Matik Chaba Chairak Pinanaba Paliba Lengakna Miyam Khangna Puthokadabani Haiki Central Government Amadi Balibur State Government Matak Kasu Deba Royal Law and Order Control Namdaba Lebanga Namdaba Amadi Public Life Kanmanam the Bungak Semunam the Pasigumba Lenga Anisi Matak Kasu Masi Sengeriba Pantuk Teriba Lili Asiki Sapina State Amadi Central Government Matakta Simba Mr. Mahatma Anang Hatpa Singasi Tumatanda Habiduna Buktoviduna Niamda Putukana Butasu State Government Amadi Central Government Punisu Masikuruzum upon the Marababi Amati Makati Government Aniki Punisu Central
Union of Social Upliftment Khurai Union Khurai Lamlong Kaithel Phambi Apunba Lof Amadi Akoiba Laikai gi Maira Paibi Singh Chinduna Trong Lawi gi Thogdok Yaning da Bafongdoktuna Lamlong Kaithel da Miyamna Wakat Mi From Kray Ngasigi Wakat Mi From Aduka Mari Lainana Union of Social Upliftment Khurai gi General Secretary Thoksom Suresh na Manipur da Hojik Thokliba Irang Singh asi Manipur bu amuk khanna hogat pangamdana naba mache tana thugaina naba Puari ke sengba latam kaya bu manghana naba amadi tungi mirol bu maru fangna muthat naba honaba arun lalong amagi makhada chatharakpa thogdok wathok singni maramdi haukiba chahi 2023 dagi thorakliba irang asida central amadi state laingak na thokliba irang sing asida makhoi gi oiba chap chaba waroshinama purakna naba honabagi kari thogdang lauribage haibasi miyam hangba yaba wafamni miyam ngasi fawba thengnoriba awaba sing central amadi state ki luchingba singna lumna logde masina lesang state thogdok wathok sing asi Tholakpani Haiki. Aku lawyer untuk nana amati prasa singi punci dan lebih maka lagi bagaimana nak tahu? Hai bagaimana sing sana aku punci ngaku ngam berapa? Bisa prasa singi lantung ngaku ngam berapa? Kan pun ngam berkati. Kan ada mau dah itu lebih punci. Asyik berapa mangga biar. Aku itu lebih dah. Lebih untuk berapa? Matan kaya itu orang maka asyik berapa mangga berapa ni? Sumba Yang setau pak, yang hari ini, yang untuk sekarang kita bantu, hendak kita bantu. Agensi yang tahu kata, yang hari ini mereka nak terka, mungkin di sini. Aku paham deh, yang ini ada bagi justice paham ada bagi apa? Aduh kamu pelagi, aduh kamu mungkin nak tahu apa? International law dia kata, nak terka pergi sanggang pilih pak. Agensi kita alang hati sing mata terkait kau pun toke ada tu dia pak. Kasih kau pak, yang punya pak, bukan sanggang punya pak. One and all belakang pak kari, Trong Lawi Thogdok Amadi Central Force na Nongmai Kapthorpada Micham Ohum Lehen Khidaba Amadi Mioi Kya Amana Soka Pananghan Kiba Thogdok Adobo Yaning Daba Fongdokpa Amadi Lai Khidrabagi Thawai na Mapugi Laikol da Ingna Chikna Lairuna Bagi Damag Maira Katuna Thawni Bagi Achamba Thauramama Ngarang Maitei Langol Laima Kholen Laikai da Pangthokre Thauramadu Laikai da Hangwa Relief Camp ki Inmate Singh Amadi Maitei Langol Laima Kholen Laikai gi Apunba Maira Paibi Luf Singapuna Khusam Naduna Pangthokibani Yamna thamoi sopa nungai taba thogdok ya angang anibu tummingai da mama gi matha nung dagi setna bom thada ko da palaga mama na yam thina soan gi ba madi masa jina masa anibu na tamthi ba mong da hatok pi gi ba sigi da makta koina nungai taba phongdok tu na khoi ngasi langgon da leiri ba maira paibi amadi club idp punjara kanda akoina ngasi kendal lai si taujabani Trong Lawi da Thokiba Laibak Thiba Thogdok aduge chumbalang lalangjin athuba matamda fanghalo haibagi matangda tongan ba Maira Paibi Luf kayana Manipur pumbagi oina lauthokiba numit mangani gi total shutdown asibu sawaloduna Imphal East ki Pangai Kaithelda bangi khongjang sathakre P4 Pangai haina kawba youth singnanga se ayuk anganbadagi Pangai Kaithelda lambi thingbagi khongjang sangsinkhre lambi thingbagi khongjang aduga mari leinana P4 gi wangang loyamana fongdokibada Manipur gi luraba fibam asida lainga gasina khangna mamit Draba mana tadraba amagum tumduna leidiba asibu khangananabagi dama khongjang asibu democratic oina sangsin bani chahi hum suraklaba irang asida khulai paiba kuki militant singna tawrogliba thawong sing asibu lamdam asigi mapi mapa oiba singna ngasi phawba matik chana thabak paikhatana leidiba asibu miyamna oina taw haibra haiba wahang sing hanglakle maramasina matik chadraba lengak asi Miyam bungakpi senbi nanaba yaifananaba thabak tawraktraba taragadi miyam galoinana akanba ihoksing sangsilagani haiki Mana tada vida lairiba sarkar mit pusalaga lairiba sarkar sibo mit pangan nabagi damakta youth singna horoktuna ngachide makoina tawriba thabak sing dugi responsibility fix tongnaba amadi accountability fix tongnaba gi damakta koi yam democratic oina changhan jabani project tumnan lairiba sarkar agorpa matang oire May 3rd tagi May 3rd 2023 de horiba kanglup ki buki amadi maitai gi makta horoki bairang sina Manipur gi pajama kam thengna wale sibokta laiba ki mapi mapane hari basing jina sibokta Lebak ki phana ba tarokta ba habse lebak ase lebak pali ba mapi passing matik cha de habni aduna matik cha da mapi passing je hojing moi matik cha na thabak tarok ke habra na traga praja khoina tawjo habra habagi wahang do asi media gi sinau singi through the gi koi hang jage aduna matam lai ngai da praja sing api sen biu praja sing yai phana ba tawbiro na traga di praja sing oi ba chap cha ba khongjang jengchal agani hai ba hum je koi tamjagi Anglo Manipuri War 1891 gi nongchuf landfam da
Maraibak Mazatigidamak Thawai Thakraba Athobu Singbu Ningsingba Madi Ikai Khumnaba Utpagi Thauram Justice Committee on Anglo-Manipuri War 1891 Martyrs and Freedom Fighter of Kangleipak and descendant of Anglo-Manipur War 1891 Sinduna Kansipur Labor Standard Robot School da Pangthokre Thoromaduda Standard Robot ki founder PS Landoni JCC AMW 1891 MFFK ge Chairman Joy Chandra Konthaujam Major Chongtham Mukta ge great grandson Sarachandra Amadi Longjamba Poila ge great grandson Longjam Ronendra Nachingu Singna Maroeba Mithunglen Oina Sarugya ke Thaungamari Lena Joy Chandra Konthaujamna Manipurgi Mihut Singna Maitei Singbu Malengi Fambak Thakta Kayam Koina Yon Kigani Lamdamasigi Miyam na Thengnorik Haugadori Basi Center Lengakla Natraga Manipurgi Mihutla Lamdam Asi Miyam gi Mihut Sing Wakal Taba Matam Ore Drug Amadi Lanamaram Oraga Lamdamasi Lukrabi Ngakta Ngaihonganaba Kangkong China Nabasinba Lepkadabani Joy Chandra Namaka Takibada Manipurgi Ching Amadi Tam Kundariba Miyoi Sing Kam Thengna Wariba Sige Kanglup Masel Marakta Apikpa Wakal na Mang Tharaga Tabak Tawudagine Maramaduna Aikhoya Chobo Wakal Khanbatamse Manipurgi Wakal Londa Tabak Tawraba Matamda Laibagasi Tangdulai Taba Chokot Palamda Mama Oiba Ngamgani Haike Ipai puna thamma Manipur thammaga aikoi saukhat nanaba saukhat pathin nanaba ariyambada matam mambigi thabak se masi matam leiba khibukta tawgomchi iramdam sta leiba ijati khudimangna aikoi nungsi chanana leiba haibse aikoi masi lengraba wakaloni iramdam Manipur afun besaktam kaidana thamnana bagi damakta iramdam sida Manipur ima leiba pu kaidana honaba adugulaba ima leiba ki I mayam leiri haibse miyamda thamjage ai aroi boina thamningbse hojik tholiba wathok mayam se aikoi ngasigi leidiba lengangna munna khanthabiraga aikoi miyamgi mihut oiragadi aikoi gi tawbom thokba thabakna karino adudi ima lebak sida mai saibse pendaba mayam leidibse karidagi tholai pendaba sing ase pelan nanabagi damakta miyamgi mihut oiribini miyamgi mihut oiragadi miyamgi mihut ki ata khangna thabak tawbiyu miyamna makoi bu thaga khibani pangkoloina miyamgi apamda yumpham oiraga thabak tawbiyu haina ai miyamda thamjari Khongjom Day 23 April 2026 na lakpada Imalaiwa ki ning tamba kananaba imperialist British ki mayokta thengna ki balan thengda thawai na pontha pi kraba thawai paifu singi mafamda korkom na yawolgi ikai kumnaba oli haina korkom gi publicity secretary gi charola mana hairi korkol gi media coordinator M Sakhena thadorpa charola sinama kha taraduna Iramdamda thokliba lan asida Imalaiba ki apunba saktam kananaba khonabada thawaina pontha pi khraba sogapan nangkhraba amasung masagi pokna fam lamdam maktada lanjena duna awaba nangliba ireicha singi mafamda su korkomna yawolgi ikai kumnaba ule haire ingkumja lising amaga chanipan marifutara mathoigi khongjomgi lanfamda yeknabana maithiba piba ngamkhidraba thauna pharaba ipai pu singe Langlaba Thawai Singdugi Puarini Malemda Matamaduda Lamba Laitraba British ki Mayokta Akanba Lanthing Chataduna Maribaki Damak Thawai Kathokliba Khongjom Lanfam Asinanga Sigi Miro Aikoida Lepalaitana Ningtamna Hingningba Thaunagi Hulama Piri Hairi April Kunguhumdoigi Khongjom Lanfam Manipur Kanglaipa ki Ningtamba Ngaknaba Thengnaba Lanfam ne India ki Ningtamba Ngaknaba Thengnakiba Lan Nate Charol Sinamakha Taraduna Inkumza Lising Amaga Chamapan Nimfuga Mapan gi October Taraga Mangadage Manipur Kanglaipakta India gi Lengak Laikibedagina Anoba Loilamgi Lengasina Miyam the Piriba Saitengasi Watok Mayamga Sagunaduna Lengak Loni Hairi May home English Aniga Kungo Humdoidagi Tokiba Kanglofki Maselgi Marakta Togliba Lan Asina Asiana Asogapan Nanghan Batanatana Mui Lising Humfuro Masagi Maram Dambakta Lanjanatuna Awaba Nangle May home get Togosina Maram Oidonanga City Manipur Kanglai Paki Miyam Nahonuna Mikaf Tokle Togliba Watogasi Indiana Matam Kiagi Mamangdagi Satarakliba Proxy War Amasung known as Semgalakliba Geopolitics Ki Tausinani Habasi Kangna Bagaloina Lebagasi Miyam Nahonana Lebaki Apunba Lingzen amaga loinana India ke mayokta lepa haurakibani ing tappa puraktriba makai sel amasung pangal gi mayai sizinaduna Mikhal Pangthokpa yaroi haina apunba manaba lingzel amagi liching da punda leminaramba miyoi ngasidi masoi tahale hairi thauna pharaba ipai pusing aduna ikheng tana aikhoige damak thambiramba iramda masibu kananaba khonabagi mahuta India gi loilam lenga ke khobunai oiduna furup asibu mutkigani haibagi masada mipaiba amata faudana masagi fam kolaga lairiba hanglai lengak asigi minister MLA singasi aikhoigi miyamna para tambi fam thoktabra hairi serola sena makha taraduna April 2 khong
khongjom numit lakle nakhoi punsinau apunbana pangalni puksel manadaba amasong yeknabana thakpa langda thukibakadabadagi maithigadabadagi warising aikhoi matam punamakta ningsingse khongjom dena lakpada apunbagi wasak laurasi aikhoi amata oina punsinduna thengnarasi hairi hauzik paugi marthana tenbe break ama laujari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Dada Yeme makigano Alda betamo Sige yumse next Pm-Istv na check-in na laksilaga tamgrabani ne Dadarang se juhar habaga amta kiderbo Asumna mayam na machalibog na option dugum basige yung masibu asoyangan ko kadabagi next Pm-Istv na napseli next Pm-Istv juhar habati ngakok na basemani zarmal technology siya na concrete katok na tinaba matamda kapang amuk kena angle adli #Pm-Istv strength is in the quick honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup break matungda mayamba mukahanna taramnok churi loina makhata ba pau pizari haukiba April 3 English nganiga kunga tarukta tronglawida tumduna lairiba pikliba angang anibu vom attack sataduna tamthina hatkiba apokpi mama buna fibam luna sokhankiba amasung madugi terrorism gi thongdok aduda penraba koisaunarba miyamna mathau tawdraba anakpada leiba CRPF ki camp amada iho sangsinbada khulai paidaba micham miyam singda nongmai kapsinduna tamthina mioi ahum wahengbam Bobby Huidro Michael Laishram Jiten hatkiba amasung mioi kunga manga hena fibam luna sokhankiba masigi matung tarakpada April 19 English nganiga kunga taruk numida sida amuk Imphal dagi ukrul chatpalambida micham miyamda ambush sathanduna tangkhul ichininaw singnaw sung sugwangnau Wungringam basum hatkiba thongdok sing ase India gi proxy forces sing oiriba kuki extremist ki ka henba thong ni haina pambaina luchiwa UNLF ki Department of Publicity and Education ki Secretary Charai Rongwa thokchomna thadrokba cherolamana hairi Serola sinama kha taraduna thong ase India na aronba agenda amagi damak Manipur da proxy forces season aduna chethaba state terrorism ni hairi India na masigi damak malem gi leibak singi mamangda ikai ningai oidabra natraga thong sing ase karamba maongda terrorism nate haiga no hairi asigumba India ge aronba agenda sina Manipur gi national integrity bu lepa leitana thugaina na bahonari Manipur miyam bu loilam lenga ga sina kham thengna ot nairi hairi aduga miyor minay asigi mayokta democratic oiba ihogi khongjang sangsiliba miyamda amuk onsinduna iho namthananabagi mingda Indian force ringna ka henba miyamda ot nairi masida mathau masak khangba saduna mapuna chanana bahaiduna yeknabagi mayokna na ba landform da changbangam draba Manipur state police force pu ayogbi thakta thongna lingjen puthokuna makhut halaklaroi daba micham miyamda kawba net patawduna iho namthanana ba khonari hairi English nganiga kunga hundoi chahi gi me ahumdagi haurakhiba conflict asiki landform singda Manipur police na kari thogdang lokhe habasi irei cha khudingmakna munna khanglaba wafam ni maramasina Manipur police na shu Manipur gi miyamda ka henba thawong chatharoi dabani hairi India na kari maram gi cookie singna suspension of operation tawnaki bano cookie singna India gi karamba force na makhoi gi political demand amagi dama khud thakhiba leibra habasi miyamna ikhang khangnaraba wafam ni Manipur amasung Wejia gi ningtam lalho liberation movement asi namthana ba khona bada cookie sing bu khulai oina sujinaba sugi shine pinaki bani haiba sida kakningai oiba wafom kari lei masigi khudong chaba loduna cookie khulai paiba singna international humanitarian law thugaiduna ka henba lichet amaka loina na micham miyam bu khali asigumba thong ase pangthokpada khudong chana na bagi damak suspension of operation da leiba cookie extremist singi designated camp Manipur gi akoiba sing sang pareng amasung tampa ka taina ba sing sang singda camp taraga mari hanghanduna maning tamna operate
parade taholi amasung ahenba oina Indian forces ki camp ta phawba punna laiminari thawng asida kamdauna India na Manipur da chathariba terrorism ki thawng asi shogote haiga doribano hairi aikhogi irei pak asi mikha pona lairi fawbuda ngasi aikhoina thengnoriba miyot minai asi loiba khamba naikhiroi hairi Manipuri khudingmakna apunba thaudang ama lawinanaba lup asina ayobi thakta honagani haina cherola sina makha tarakle Tonglobi Togdog Yaning the Bab Fongdok Tunangasi Organization for Better Society Western Palace Compound Sinduna Wakan from Palace Compound Labor Kripadasni Hospital Manakta Pangthokre Wakan Mifumaduda Sarungya Kibinu Piamana Tonglobi da Tumlingai da Pigliba Angang and Yauna Vom Kap Sinduna Hat Kiba Mama Buna Tamtina Sokan Kiba Togdog Mama Obi Kudingbakna Kang Bangam Daba Togdogni Lamdamasida Togliba Togdog Singasi Hanman Kre Maramaduna Palibalangasana Indian Constitution Ki Makada Piriba Hak Singadu Mafung Fana Sizinaduna Miyam Gi Apamba Singasi Tabak Oina on Toknanaba Honagadabani Haiki lamdam mase leba ngakpiri papuna maksu nanam dam gi damakta thangna phunda kathopang amo Indian Constitution gi makhada lakhoi gi damakta pi diba rising ado babung phane nanam dam se gi do pangtho haujikti isagi isagi ai gi nangna ba miyoi gi khanba matam na trejikti nanai ba gi khallo nanai ba gi katho haiba wafam simatang mayang gi bafam da haijaningi Democratic Student Alliance of Manipur Desamna Tha Mari Mari Khudinge left na Chatharakpa Marifu Mangarak Suba blood donation camp ngasisu pangthokre Mahiroi Khunai amade Leibak Miyam gi damak kathoklaba I haiba thimda chathakiba E pibagi thauramadu RIMS Janims Caesar Hospital amadi Babina Healthcare Center da pangthoki E pibagi thauramadu ko mari lenana Desam gi Assistant General Secretary Thaunaujam Ajit Maitaina Manipur da thokliba irang asina maram oraga miyamna E pibagi changasi hantharakpa amaromda Nomagi Tokliba Irang Sinamaram Oraga, Igi Mathodi, Yam the Tarakpas, Maramasidagi, Epibagi Toramasi, Pangtopuni, Maramaduna, Irangasigi Yanglagam Yamasu, Lemna, Mankragadaba, Isada Yariba Ising, Adu, Pibagi Tabagasi, Pangtopiu Haiki. E pibagi sang si yam handarakpa aduna haiba blood bank sing sida E award pa si yam leirak pasina maram moiduna khoi desam gi thomi singna khoi gi sei khuding gi tha mari mari kanaraga leptana pithajarakpa khoi leptana pijaba hai tare sumbagi thoram sing asi su leptana pangthok jarakpani adua mayamda khoi desam gi site gi appeal tawjaning badi haji kang irang leidana asopan mayam ama E gi darkar leiba patient mayam se sigi awab se yengbiraga khoi gi E isadagi unit amamam pibiraga miyo ani ni kanbugi thaudang se lobiyo haidana ai lebang ngam da thamjari Imphal East District ki manung chanalaiba pukhau gi confirm da nongthongbam Rajendro Allies boy na nauna sabal weraba confirm ireima ima amade tabuning tho ipai bungo gi sanglen sangka bagal loinana lai iko khatpagi thoram pangthokre ngasi gi thoram adu da confirm lai committee gi secretary Moirangthem Okendrona hana leiramba lai gi sanglen ase kum gi nong hek lakpaga ising thumjinduna awaba kaya mayok nakhi haike adubu nongthongbam Rajendrona mafam asida fajaraba water body ama sembi ba masung laiseng ase su nauna Biramba Ubada Lai Committee gi Maike de gi Thagat Pa Fongdoki Bagal Loinana Nongthongbam Rajendrona su Panamari gi Ahal Singna Takpirak Padagi Matung Inna Pat Ama Ireima Laishanga Sigi Manakta Lai Masi Karigumba Semjin Birabadi Lau Singubuda su Yamna Kanagani Haibirak Padagi Semjin Bahoragani Loinana Mathang Sahida Loshinana Bagi Pandam Thamli Haina Mahakna Fongdoki Thoramaduda Maike Adomgi Ahal Laman Singna Haikat Laikat Tamduna Yaifa Thauzal Ninaki PMGSY gi makhada Bhamon Kampu Mayai Laikai amadi Kalika Pangong Faunoriba Iril Turel gi mathakta Saba Valley Bridge athubada Saba Loshindraba amadi Hanage suspension bridge Semjindrabadi Akanba Khongjang Sangsilakani Haina Purai Romba Youth Club ki Chairman Sapam Inaubina Paumisingda Fongdokre Bhamon Kampu Litan Makhongda Paumisinga Unabada Inaubina Makha Takibada Kumza Lisingani Kungamathoida PMGSY gi makhada fit chamaga humputara sangba Lupa crore mari hena changadaba Belly Brace Makhong ani Saba Loikraba Matungda Tabak Makasa Thakidre Thonga se 2021 dagina 2022 forward Saraga 2022 the April Amadagi 2027 gi March Kontramathoi forward maintenance Tagodabani Haina Thong Makhong Thamliba Board ta ire maintenance ki chahi Logadaroba forward Thong Saba Loshindana Lairivase Loshin Binanaba Mari Lenaba Department da Haibada Tabidre Nauna Sariba Thonga Sigi Manakta Lairiba Litan Thong suspension
ꯐꯦꯁꯟ ꯗ꯭ꯔꯦꯁꯁꯨ ꯆꯍꯤ ꯃꯉꯥꯔꯣꯝꯒꯤ ꯃꯃꯥꯡꯗ ꯈꯦꯇꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLAꯅ ꯔꯤꯄꯦꯌरिꯡ ꯇꯧꯈꯤꯕꯗꯒꯤ ꯇꯧꯈꯤꯗ꯭ꯔꯦ ꯇꯉꯥꯏ ꯐꯗꯅ ꯆꯠꯄ ꯌꯥꯅꯅꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯦꯝꯖꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯌꯣꯠ ꯑꯌꯥꯝꯕ ꯇꯦꯛꯁꯤꯜꯂꯛꯄ ꯇꯠꯁꯤꯜꯂꯛꯄ ꯎꯕꯥꯛꯁꯤꯡ ꯐꯠꯁꯤꯜꯂꯛꯇꯕꯅ ꯒꯥꯔꯤ ꯂꯥꯟꯕ ꯌꯥꯗ꯭ꯔꯦ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯊꯣꯡ ꯋꯥꯡꯕꯗ ꯚꯦꯟ ꯉꯥꯏꯅꯔꯒ ꯆꯠꯄ ꯌꯥꯎꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯧꯅ ꯁꯥꯔꯤꯕ ꯊꯣꯡ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯕꯤꯔꯣ ꯊꯣꯡ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯄ ꯌꯥꯅꯅꯕ ꯍꯥꯟꯅꯒꯤ ꯊꯣꯡꯁꯨ ꯁꯦꯝꯖꯤꯟꯕꯤꯔꯣ ꯋꯥꯐꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯀꯝꯄꯨ ꯑꯃꯁꯨꯡ ꯀꯥꯂꯤꯀꯥꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯑꯗꯨ ꯅꯠꯇꯅ ꯄꯨꯛꯆꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯇꯝꯕꯤ ꯈꯣꯡꯖꯤ ꯈꯣꯡꯁꯥ ꯑꯁꯤꯅꯆꯤꯡꯕ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯂꯧꯎ ꯁꯤꯡꯎ ꯆꯠꯄꯗ ꯑꯗꯒꯤ ꯁꯥ ꯁꯟ ꯆꯠꯄꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯃꯥꯌꯣꯛꯅꯔꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯁꯦꯝꯕꯤꯅꯅꯕ ꯑꯩꯈꯣꯏ PYCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯃꯥꯏꯀꯩ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯀꯔꯤꯒꯨꯝꯕ ꯁꯦꯝꯕꯤꯗ꯭ꯔꯒ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡꯁꯨ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯔꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ